ꯅꯪꯒꯤ ꯍꯛꯆꯥꯡꯗꯨ ꯑꯋꯥꯐꯝꯗ ꯇꯥꯔꯛꯀꯗꯧꯔꯦ ꯇꯥꯛꯄ ꯏꯪꯒꯤꯠ 6 ꯃꯄꯣꯛꯁꯤꯗ ꯑꯩꯈꯣꯏꯅ ꯐꯪꯉꯤꯁꯤ ꯁꯨꯞꯅꯒꯤ ꯍꯛꯆꯥꯡ ꯑꯃꯃꯝ ꯈꯛꯇꯅꯤ ꯍꯛꯆꯥꯡꯁꯤꯅ ꯁꯦꯝꯕ ꯊꯣꯛꯇꯕ ꯃꯑꯣꯡꯗ ꯕꯦꯔꯥ ꯇꯧꯔꯀꯥꯟꯗꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗꯣꯏꯁꯤꯅ ꯀꯨꯏꯅ ꯄꯨꯟꯁꯤꯒꯦ ꯍꯥꯏꯔꯒꯗꯤ ꯍꯛꯆꯥꯡ ꯐꯅ ꯊꯝꯕꯗ ꯅꯠꯇꯅ ꯍꯛꯆꯥꯡꯅ ꯄꯤꯔꯛꯄ ꯏꯪꯒꯤꯠ ꯏꯔꯥꯡꯁꯤꯡꯒꯤ ꯑꯥꯔꯊ ꯌꯥꯝ ꯃꯨꯟꯅ ꯈꯪꯖꯤꯟꯕ ꯑꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯁꯤ ꯌꯥꯝ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯗꯤꯖꯥꯏꯟ ꯇꯧꯔꯛꯄ ꯃꯍꯧꯁꯥꯒꯤ ꯃꯥꯒꯤ ꯑꯊꯣꯏꯕ ꯈꯨꯠꯁꯦꯝꯅꯤ ꯃꯉꯣꯟꯗ ꯀꯔꯤꯅꯣ ꯕꯦꯔꯥ ꯑꯃ ꯇꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯃꯥꯡꯖꯧꯅꯅ ꯃꯥꯅ ꯑꯗꯨꯝ ꯈꯪꯕ ꯉꯝꯒꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯄꯤꯔꯛꯄ ꯏꯪꯒꯤꯠꯁꯤꯡꯒꯤ ꯑꯥꯔꯊ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯅꯥꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯅꯔꯛ ꯂꯩꯊꯣꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯐꯣꯡ ꯃꯥꯡꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯏ ꯐꯤꯜꯝꯗ ꯗꯣꯛꯇꯔꯁꯤꯡꯅ ꯈꯤꯇꯪ ꯉꯟꯅ ꯄꯨꯕꯤꯔꯝꯃꯗꯤ ꯐꯗꯧꯅꯤ ꯑꯅꯥꯕꯒꯤ ꯁ꯭ꯇꯦꯖꯁꯤ ꯈꯔ ꯋꯥꯡꯁꯤꯜꯂꯝꯃꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤ ꯑꯗꯨꯝꯁꯨ ꯇꯥꯕꯤꯔꯝꯕꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒꯗꯤ ꯍꯤꯔꯣꯔ ꯍꯤꯔꯣꯏꯟꯂ ꯃꯄꯥꯔ ꯃꯄꯨꯔꯗꯨ ꯑꯗꯨꯝ ꯁꯤꯒꯟꯕꯅꯤ ꯁꯨꯝꯗꯧꯕꯁꯤ ꯐꯤꯜꯝꯗꯇ ꯅꯠꯇꯅ ꯇꯥꯏꯕꯪꯗꯁꯨ ꯑꯗꯨꯝ ꯊꯣꯛꯂꯤꯕꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯒꯤ ꯍꯛꯆꯥꯡꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯈꯪꯖꯤꯟꯒꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯏꯪꯒꯤꯠ 6 ꯈꯛ ꯈꯪꯃꯤꯟꯅꯁꯤ ꯑꯍꯥꯟꯕ ꯏꯪꯒꯤꯠ ꯈꯨꯖꯤꯟ ꯕꯦꯔꯥ ꯀꯥꯔꯛꯄ ꯈꯨꯖꯤꯟꯗ ꯕꯦꯔꯥ ꯀꯥꯔꯛꯄꯁꯤ ꯑꯔꯨꯕ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯏꯪꯒꯤꯠ ꯑꯣꯏꯔꯛꯄ ꯑꯗꯨꯝ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯇꯧꯗꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯖꯤꯜꯁꯤ ꯇꯔꯨꯒꯅꯤ ꯁꯤꯠ ꯅꯥꯟꯒꯅꯤ ꯂꯩꯇꯦꯝ ꯃꯥꯟꯅꯒꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯈꯨꯖꯤꯟꯗꯨ ꯃꯆꯨ ꯑꯣꯜꯂꯛꯑꯕ ꯃꯥꯒꯤ ꯊꯥꯕꯒꯤ ꯆꯥꯡ ꯑꯃꯗꯤ ꯁꯦꯞꯇ ꯑꯍꯣꯡꯕ ꯂꯥꯛꯑꯕ ꯄꯣꯝꯈꯠꯄ ꯏ ꯊꯣꯛꯄꯅꯆꯤꯡꯕ ꯇꯧꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯗꯣꯛꯇꯔ ꯎꯅꯕꯤꯌꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯖꯤꯟꯅ ꯊꯤꯟꯗꯨꯅ ꯇꯥꯛꯄ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯒꯤ ꯑꯔꯨꯕ ꯀꯟꯗꯤꯁꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯥꯔꯠ ꯑꯃꯗꯤ ꯂꯪꯁꯀꯤ ꯑꯅꯥꯕꯁꯤꯡ ꯌꯥꯎꯔꯤ ꯈꯨꯖꯤꯟꯁꯤ ꯕ꯭ꯌꯨꯁ ꯂꯥꯏꯟꯁ ꯍꯥꯏꯅ ꯈꯪꯅꯕ ꯁꯨꯃꯥꯏꯅ ꯃꯩ ꯆꯤꯡꯕꯁꯤ ꯆꯤꯡꯉꯛꯑꯒꯗꯤ ꯑꯗꯨꯝ ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯅꯥꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯣꯏꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕꯗ ꯈꯨꯖꯤꯟ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯕꯤꯔꯛꯑꯒꯗꯤ ꯄꯜꯃꯣꯅꯣꯂꯣꯖꯤꯁ ꯑꯃ ꯎꯅꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯨꯖꯤꯟꯁꯤ ꯊꯥꯒꯠꯂꯒ ꯀꯣꯟꯕ ꯍꯧꯔꯒꯗꯤ ꯊꯃꯣꯏꯒꯤ ꯂꯥꯏꯟꯗ ꯈꯨꯠꯂꯣꯏꯔꯕ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁ ꯑꯃ ꯎꯅꯕꯤꯌꯨ ꯃꯔꯝꯗꯤ ꯁꯨꯝꯗꯧꯕ ꯑꯁꯤꯅ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯗꯤꯖꯤꯖꯁꯤꯡꯒꯤ ꯌꯥꯝ ꯀꯣꯃꯟ ꯑꯣꯏꯕ ꯏꯪꯒꯤꯠꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯃꯛꯇ ꯊꯦꯡꯅꯔꯤꯕ ꯑꯅꯥꯕꯁꯤꯡ ꯀꯣꯛꯍꯟꯅꯕ ꯁꯨꯞꯅꯩ ꯂꯨꯄꯥ 200 ꯈꯛꯇꯗ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯑꯀꯥꯏꯕ ꯁꯣꯏꯕ ꯂꯩꯔꯤ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯑꯅꯥꯕ ꯂꯥꯛꯄ ꯌꯥꯕꯒꯦ ꯍꯥꯏꯅ ꯈꯪꯗꯣꯛꯅꯅꯕ ꯍꯣꯜ ꯕꯣꯗꯤ ꯆꯦꯛꯑꯞ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯤꯕ ꯑꯅꯥ ꯑꯌꯦꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯀꯣꯛꯍꯟꯅꯕ ꯉꯥꯛꯊꯣꯛꯍꯧꯅꯕ ꯑꯈꯟꯅꯕ ꯗꯥꯏꯇꯔꯤ ꯁꯄ꯭ꯂꯤꯃꯦꯟꯠꯁꯤꯡꯁꯨ ꯄꯨꯖꯔꯛꯀꯅꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯅꯨꯡ ꯂꯩꯕ ꯗꯥꯏꯕꯦꯇꯤꯁ BP ꯑꯦꯁꯃꯥ ꯊꯥꯏꯔꯣꯏꯗ ꯒꯥꯎꯠ पाइल्स सिंगली नाउरी सोनबा इंसागी प्रॉब्लम्स लिवर किडनी अमसुंग हार्ट के ओइबा नुंगाइतबसिंग अमसुंग नुपी इ नुसित के ओइबा प्रॉब्लम्सिंग लाक्सिनबा अमदि फनबदा चावना तेंगबांगबा सप्लीमेंट्सिंग पुजरकने सप्लीमेंट्सिंग असि 100% नेचुरल ओइबा ऑर्गेनिक ओइबा साइड इफेक्ट लेतबा मनामसिंग सिंगदगी सेमबने सप्लीमेंट्सिंग असि सिजनरबा मतुंगदा दोंगि हक्चांगदा कानाबा अमदा फंगद्रगदि तिंखिबा सेल 100% हंदोकजगने सप्लीमेंट लैरोय हक्चांग खतंग चेक तोकथोकजगे हारगसु तौबिबा यागने अकुपा मरोलगिदमक स्क्रीन हापजरिबा नंबर्सदैदा थिंथदना पाउ फाउबिरओ अनिसुबा इंगित पिट nganba anganba mangal uba kananomna magic tawslabay mongda nangi mitta pit nganba anganba mangal sing uragade adum athubudo ophthalmologist amuna biya maramdi sumdawbase ekhoigi mit ki retina bera karpa matamda ulakpa ingit oigalle sig ingit se khak laithok pigano maramdi daw yadragade dom mit phok tang ki biyai adu nungaiba paw haragade adumna matam sana doctor chadhoragade sigi khudong thibastagi ngakthok chawba yagane maramsnani hakchangi ingit rang khangjinba yam maru oi haribase sigi pit nganba mangal ubagi ingit asna adumgi retina ga mari lenaramdragade dom kok nakal namade yam kana chikpi migraine torkadore habagi ingit orambasu yai ahum suba ingit sam patharakpa sam joton tawba samgadamak wajabase masin nupadagi nupisingna hele adubu make semagi matangda khangnatabi samna khigi hakselgi maramda kari hari haba khangjinba asisu yam kanagane thawaigidamak yam kanarakane sina oiramba yai haiba nasana chingnaba maram amata sulaitabi samdu sum pasalagade dom yam aruba medical condition amasu naramboi thoi autoimmune disease thyroid disease kuma nare haibagi ingit orambasu yai फिबम मसुम सुलक्त्रिंगै गायनोकोलॉजिस्ट अमगा एंडोक्राइनोलॉजिस्ट अमगुना बिहाव मचियोब चिंजाक मरुइना विटामिन बी मसुंग डी मतम कुइना चारक्तबदगिसु सम पाथरक पासी यावे मरिसुब इंगित सडन कंफ्यूजन इखंग खंगहोदन कोक्सि चमम नरकपा मफम मरांग खंगदन लेरकपा मियोइबा मोइना इखुइना थिंगरकपा याबा
ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯑꯅꯥꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ ꯅꯠꯇ꯭ꯔꯒ ꯕ꯭ꯔꯦꯟꯗ ꯏ ꯊꯣꯛꯆꯤꯟꯕ ꯑꯁꯤ ꯄꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯔꯨꯕ ꯀꯟꯗꯤꯁꯟ ꯑꯣꯏꯖꯔꯒꯁꯨ ꯃꯁꯤ ꯊꯣꯔꯛꯀꯗꯧꯔꯦ ꯅꯥꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯍꯛꯆꯥꯡꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄ ꯏꯪꯒꯤꯠꯁꯤꯡ ꯑꯩꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯉꯟꯅ ꯈꯪꯍꯧꯔꯒꯗꯤ ꯉꯟꯇꯥꯅ ꯂꯥꯌꯦꯡꯖꯍꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯈꯔ ꯃꯈꯩ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯁꯗꯟ ꯀꯟꯐ꯭ꯌꯨꯖꯟ ꯑꯗꯨꯝ ꯃꯔꯝꯁꯨ ꯂꯩꯇꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯈꯜꯁꯤ ꯆꯃꯝꯅꯔꯛꯑꯕ ꯇꯣꯏꯅ ꯚꯔꯝ ꯆꯠꯂꯛꯑꯕ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯃꯛꯇ꯭ꯔꯕ ꯅꯪꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯅꯪꯒꯤ ꯅꯆꯠ ꯅꯋꯣꯡꯗ ꯑꯍꯣꯡꯕ ꯂꯥꯛꯑꯕ ꯈꯪꯄꯣꯛ ꯄꯣꯛꯈꯥꯏꯔꯛꯄꯗꯧꯅꯒ ꯇꯧꯕ ꯈꯪꯉꯥꯏ ꯈꯪꯖꯤꯟꯒꯤ ꯅꯆꯠ ꯁꯥꯐꯣꯡꯉꯛꯑꯕ ꯁꯤꯒꯨꯝꯕ ꯕꯤꯍꯦꯕꯤꯌꯔꯁꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯌꯥꯎꯗꯕ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯊꯣꯛꯇꯨ ꯀꯔꯤꯒꯨꯝꯕ ꯕꯦꯔꯥ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠꯅꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯊꯨꯅ ꯂꯥꯌꯦꯡꯁꯪ ꯌꯥꯍꯧꯕꯅ ꯌꯥꯝ ꯀꯥꯟꯅꯔꯛꯀꯅꯤ ꯄꯟꯈ꯭ꯔꯤꯕ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤꯅ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔꯒꯤ ꯑꯣꯏꯔꯝꯗ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯑꯔꯨꯕ ꯀꯟꯗꯤꯁꯟ ꯁ꯭ꯇ꯭ꯔꯣꯛꯀꯨꯝꯕ ꯇꯧꯗꯧꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯣꯏꯔꯝꯕꯁꯨ ꯑꯣꯏꯊꯣꯛꯏ ꯃꯔꯝꯁꯤꯅ ꯆꯤꯡꯅꯕ ꯂꯩꯕꯤꯔꯒꯗꯤ ꯅ꯭ꯌꯨꯔꯣꯂꯣꯖꯤꯁ ꯑꯃ ꯌꯥꯝ ꯊꯨꯅ ꯎꯅꯕꯤꯍꯧ ꯕꯦꯇꯔ ꯇꯨ ꯕꯤ ꯁꯦꯐ ꯗꯦꯟ ꯁꯣꯔꯤ ꯃꯉꯥꯁꯨꯕ ꯏꯪꯒꯤꯠ ꯌꯦꯠ ꯊꯪꯕ ꯄꯨꯛꯆꯦꯞ ꯃꯈꯥꯋꯥꯏꯗ ꯅꯥꯕ ꯑꯔꯨꯝ ꯂꯥꯏꯍꯧ ꯇꯧꯔꯒ ꯈꯣꯏꯗꯧ ꯃꯌꯥꯁꯤꯗꯩꯗ ꯅꯥꯕ ꯍꯧꯔꯛꯑꯕ ꯑꯗꯨꯒ ꯑꯅꯥꯕꯗꯨ ꯌꯦꯠ ꯊꯪꯕ ꯄꯨꯛꯆꯦꯞ ꯃꯈꯥꯋꯥꯏꯁꯤꯗꯩꯗ ꯆꯪꯁꯤꯜꯂꯛꯑꯒꯗꯤ ꯌꯥꯝ ꯊꯨꯅ ꯗꯣꯛꯇꯔ ꯆꯠꯄꯤꯌꯨ ꯃꯔꯝꯗꯤ ꯁꯨꯝꯗꯧꯕ ꯑꯁꯤ ꯑꯄꯦꯟꯗꯤꯁꯥꯏꯇꯤꯁꯀꯤ ꯏꯪꯒꯤꯠ ꯑꯣꯏꯔꯝꯒꯜꯂꯤ ꯃꯥꯏ ꯆꯩꯅꯥꯁꯤ ꯄꯨꯛꯆꯦꯞꯁꯤꯗꯩꯗ ꯀꯅꯥꯅꯣꯝꯅ ꯊꯥꯡꯅ ꯆꯛ ꯊꯤꯜꯂꯛꯑꯕꯣꯏ ꯐꯥꯎꯒꯅꯤ ꯅꯥꯒꯅꯤ ꯑꯄꯦꯟꯗꯤꯁꯥꯏꯇꯤꯁ ꯑꯣꯏꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯕꯨ ꯂꯩꯔꯕ ꯊꯤꯟꯊꯗꯅ ꯗꯣꯛꯇꯔ ꯆꯠꯄꯤꯍꯧ ꯃꯔꯝꯗꯤ ꯑꯄꯦꯟꯗꯤꯁꯥꯏꯇꯤꯁꯁꯤ ꯏꯟꯐ꯭ꯂꯦꯝ ꯇꯧꯈ꯭ꯔꯒꯗꯤ ꯑꯦꯃꯔꯖꯦꯟꯁꯤ ꯁꯔꯖꯔꯤ ꯑꯃ ꯇꯧꯗꯕ ꯌꯥꯗꯦ ꯊꯥꯡ ꯊꯥꯗ ꯌꯥꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯄꯦꯟꯗꯤꯁꯥꯏꯇꯤꯁꯇꯨ ꯀꯥꯏꯁꯤꯜꯂꯛꯄ ꯄꯣꯛꯈꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯍꯨ ꯌꯨꯁꯤꯜꯂꯛꯇꯨꯅ ꯁꯦꯞꯁꯤꯁ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡ ꯀꯌꯥꯁꯤꯡ ꯐꯦꯜ ꯑꯣꯏꯍꯜꯂꯛꯄ ꯉꯝꯕ ꯄꯨꯟꯁꯤ ꯃꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤ ꯌꯧꯁꯤꯜꯍꯜꯂꯛꯄ ꯌꯥꯏ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯍꯧꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯑꯁꯤꯅ ꯄꯨꯟꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯍꯟꯒꯅꯨ ꯇꯔꯨꯛꯁꯨꯕ ꯏꯪꯒꯤꯠ ꯍꯥꯀꯠꯆꯕ ꯏꯆꯤꯡ ꯍꯥꯀꯠꯆꯕꯁꯤ ꯃꯁꯤ ꯗꯥꯏꯕꯦꯇꯤꯁꯀꯤ ꯏꯪꯒꯤꯠ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯗꯨꯝ ꯈꯪꯗꯕ ꯌꯥꯎꯕꯤꯔꯝꯈꯤꯅꯤ ꯈꯜꯂꯤ ꯍꯥꯀꯠꯆꯔꯤꯕꯁꯤ ꯎꯟꯁꯥꯒꯤ ꯃꯄꯥꯜ ꯊꯪꯕ ꯃꯔꯣꯜꯗ ꯌꯥꯎꯕ ꯁꯤꯡꯂꯤ ꯅꯥꯎꯔꯤꯒꯤ ꯐꯥꯏꯕꯔꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯗꯒꯤꯅꯤ ꯑꯗꯨꯒ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯏꯁꯤꯅ ꯏꯗ ꯒ꯭ꯂꯨꯀꯣꯁꯀꯤ ꯂꯦꯚꯦꯜ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯁꯤꯜꯂꯛꯄꯒꯤꯅꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯗꯥꯏꯕꯦꯇꯤꯛ ꯄꯣꯂꯤꯅ꯭ꯌꯨꯔꯣꯄꯦꯊꯤ ꯍꯥꯏꯅ ꯈꯪꯅꯩ ꯗꯥꯏꯕꯦꯇꯤꯁꯀ ꯃꯔꯤ ꯂꯩꯅꯅ ꯍꯥꯀꯠꯆꯕꯒꯤ ꯃꯔꯝꯁꯤ ꯑꯇꯩ ꯃꯔꯝꯁꯨ ꯂꯩꯕꯨꯗꯤ ꯂꯩ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯑꯦꯂꯔꯖꯤꯛ ꯔꯤꯑꯦꯛꯁꯟ ꯑꯣꯏꯅ ꯍꯥꯀꯠꯆꯔꯛꯄꯁꯨ ꯌꯥꯎꯕꯗꯤ ꯌꯥꯎꯏ ꯑꯗꯩ ꯍꯥꯀꯠꯆꯕ ꯍꯥꯏꯕꯁꯤꯇꯕꯨ ꯃꯇꯝꯒꯤ ꯇꯤꯟ ꯀꯥꯡꯅ ꯆꯤꯛꯄꯗꯒꯤꯁꯨ ꯍꯥꯀꯠꯆꯕ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯀꯠꯆꯔꯤꯁꯤ ꯃꯁꯤ ꯗꯥꯏꯕꯦꯇꯤꯛꯀꯤ ꯑꯣꯏꯕ ꯍꯥꯀꯠꯆꯕꯗꯨꯅꯤ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ ꯗꯥꯏꯕꯦꯇꯤꯁꯀꯤ ꯑꯣꯏꯕ ꯍꯥꯀꯠꯆꯕ ꯑꯁꯤ ꯃꯁꯤꯗꯤ ꯑꯀꯛꯅꯕ ꯍꯛꯆꯥꯡ ꯃꯐꯝ ꯑꯃꯗꯈꯛ ꯅꯠꯇꯕꯤ ꯍꯛꯆꯥꯡ ꯁꯤꯟ ꯊꯨꯡꯕꯗ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯁꯔꯨꯛꯇ ꯍꯥꯀꯠꯆꯕꯁꯤ ꯃꯁꯤ ꯑꯣꯏꯊꯣꯛꯏ ꯑꯗꯨꯒ ꯍꯥꯀꯠꯆꯕꯅ ꯑꯍꯤꯡ ꯇꯨꯝꯐꯝ ꯈꯪꯗꯕꯤ ꯆꯥꯡ ꯌꯧꯔꯛꯄ ꯐꯥꯎ ꯌꯥꯎꯒꯅꯤ ꯗꯥꯏꯕꯦꯇꯤꯁꯀꯤ ꯑꯣꯏꯕ ꯍꯥꯀꯠꯆꯕ ꯑꯁꯤꯗꯤ ꯆꯤꯡꯅꯕ ꯂꯩꯔꯒꯗꯤ ꯗꯣꯛꯇꯔ ꯊꯨꯅ ꯇꯥꯟꯅꯕꯤꯍꯧ ꯍꯥꯀꯠꯆꯕ ꯐꯅꯕ ꯑꯅꯥꯕꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯅꯕ